ngasi None District ki Nungba Subdivision na Konba Laikod Village na chatharakhiba attack adu akanba mawngda condemn tawi amade attack adu Utla Group na chathakibani haina Kuki NP Manipur na maral sirakle Kuki NP Manipur ki General Secretary Pautin Thang Lufeng na thadorakpa jerolamana hai Laikod Village da mai tharambagi thaudogase yamna laibak thibane Machil Manau ki marakta sigumba ka hinba thawang chatharamba asina aranba maikaida irang asi puhanaba honare Laibak thiba thawdog aduna maram oiraga awaba tahauraba imung singi awabada saruk yare Law Enforcement Agency singnasu hiram asigi matangda laukhatpam thokpa action laukhatuna achumba wayal phanganbiyo amade micham miyam asoi angam yaudana ngak senbiyo Kuki NP Manipur na achumba amadi tangdu laitabagi damak khongpham chetna lepli amade pamdaba thawdog sing asigi mayukta sumatam pumna magta lepli haina Kerolasna makhata na phongdorakle